Manipur English singani ke kungo homdoi de ki drug lalon be ki sang khangan handakri English singani ke kun gani thoi de drug kg lising tara ga nipan ke samni ke yang khai ke mari English singani ke kungo homdoi de kg lising mari ke sama ke kuntra ga manga phakhi Manipur da Meetei-kuki ki marak ti irang thulakhi English singani ke kungo homdoi gi me ahum de gi state asida ngam khai lana drug lalon ba masum puthok pusin tawba de gi phaba gi sang khangan handakri laiba asigi Ministry of Home Affairs na piba report amagi matung ina Manipur kangluk irang thokdringai sahi English singani ga kungani thoida makhal khudimak ki drug Pusillaklaga kg lising taraga ni pan ga samri ga yang ga mari faramba du state asida kangluk irang thoktuna maru oina Myanmar ga tainari ba Manipur gi district sing Tengnopal Sandel Ferzol amachum Sasampur gi state asigi tampak gi district sing tamna kuki jaugi mi sing English singani ga kungo humdoi gi me ahum dagi लाखिद्रब मतुंगदा सही अदुमक्तदा ड्रग फाबगी सांग असिकीजी लिसिंग मरी के सामग कुंथ्रागा मंगार हंथरखरि नामखै लान मखल क्यागी ड्रग ललोन बिगी थबा असि लेबा असि ओइना असौ सिंगनबम ओइरखनि गोल्डन ट्रायंगल की सरुकम ओइरिबा म्यांमार ग युमथंगनरिबा अवांग पोकी ngमखै सिंग संबल खादबन मरम ओइरगा ड्रग ललोन बिगी थबा असि हेना साव सिंगनबम ओहेलि हरि लेबा असि की ओइना इंग्लिश सिंगनिगा कुनगम थोई English singani kunga manga phawbad NCB Narcotics Control Bureau yauna tuan ba agency singna amphetamine type stimulant ATS kg lising mari ke satru ko kunga taruk amasum heroin kg lising ani ke satru ko yang khagen pi fagat ngakhi awang nong poki ngam khai gi saru osi free movement regime FMR satna bana maram moiraga ngam khai lana drug lalon ba hena khudong sahali ngam khai gi saru osi da drug lalon ba singna tuan ba Thawong season aduna ngam khai lana laiba asida drug pusillaktuna asawba singnaba moiri report adugi matungina Manipur gi oina English singani ge kunda makhal khudima ki drug puna kg lising amaga sahu yankhai ga manga masum drug oina liter drug oina amasum mahi oina liter lising manga samaga nipan fagat pangamki English singani ge kunga mathoidana makhal khudima ki drug mapang oina kg lising mari ge nipan amasum mahi oina liter lising ani ge samaga nipan fagat pangamki hari English singani ge kunga ni thoida makhal khudima ki drug mapang oina kg lising taraga nipan ge sami ge kunga mari amasum mahi oina liter lising amaga samaga marfuga matai fagat pangamki English singani ge kunga mari tadi mamangi sahi singda Faramba drug ki sang adudagi yamna hantaraga makal khudima ki drug mapang oina kg lising chamaga humfuga mathoi amasum mahi oina liter tare tamak fokat ki hari drug lalon baga mari lainana mara leibe sing phaba amasum conviction pibigi sang sumamang sahi sing sangdamna bada English singani ga kungom doida mapung fan hantarakhi English singani ga kungani thoida Manipur drug lalon baga mari lainana mi satruka kunga mapan phaba ga loinana mi taragani thoi conviction pi khipa tu English singani ge kungo homdoida state asida kangluk irang thokraba matung drug lalon baga mari lainana mi sahunga yankhai ga mari fakhi mi kuna conviction pi khi masugi matung English singani ge kun ge mari da drug lalon baga mari lainana mi samaga kun khakta fakhi mi taraga mari na conviction pikhi amarom da Manipur kangluk irang thokraba matung da drug lalon baga mari lainana mi phaba masum drug phaba gi sang hantakraba su yumthang nari state Mizoram da English ngani ga kun go homdoi digi khangen hen galakhi Mizoram da English ngani ga kun gani thoida makhal khudima ki drug mapang oina kg sahungan marfuga nipan amasum mahi oina liter humfu ko homdoi fagat pangki English ngani ga kun go homdoi da drug mapang oina kg sani ga humfu ga ni thoi amasum mahi oina liter tara phaba ngamki adobi English ngani ga kun ga mari tadi state asida makhal khudima ki drug mapang oina kg lising amaga satru ko yankhai ga homdoi ga point sani ga marfuga mati fagat pangamdana drug fagat pagi sang khawang khalakhi masigi mathakta English ngani ga kunda drug lalon begi mi samaga kunthraga taru English ngani ga kunga mathoi mi samaga humfu go humdoi English ngani ga kungani thoi de mi sahumga nifuga mathoi English ngani ga kunga humdoi de mi sahumga marfuga taruk amasum English ngani ga kunga marida mi samri ga yankhai go humdoi phaduna sahi khudingi drug lalon baga mari lenana mi fagat pegi sang khangwang wang khalakhi Manipur gi Mapandagi Pusillaklaga Miyamna Chariba superfine Seng matam kuina thamba yana ba chemical sizinarabra hangnakli Seng liduna thamna ba chemical sizinade FCI Seng haibisi ising yamna pamba posani chemical sizinade haiba thajade Dr. Thoi Manipur gi labuk singdagi puthokpa makhal kyagi sing state asita lariba miyam saba kona dabadagi sai kharagi mamangdagi Mapandagi Pusillaklaga Miyamna Chariba matam amada ayen seng
Warren Highness Kangaramba Superfine Sing as Matam Sang Liduna Tamba Yanava Food Corporation of India FCI Gi Godowns in the chemical season Aduna Tamlabra Heavy Wang Hangarake Miyamna Haksang Yangnavani Highway Yauna Tuan Maram Singdagi Sing as Sikata Sava Yauna Atopa Mahau Labor Sing Sing the Yan Sinduna Sarak Liver Sing Makalasi Gariguma chemical season Ravati Hu Yala Sing Sab when a Tolakatra Happy Gimme Pipesu from Dundarakli Punjab, Haryana, Orissa, Uttar Pradesh na sing state sing Laumi sing na puthokpa sing ayamba Manipur Pusillaklaga Laumi sing na lau uba matam na su phauthok yamna thokna ba chemical sing sizinaba til na manghandana ba tila kidakya sizinaba na sing mana lemhoba chemical residue sing gi matakta superfine sing si matam sang na live yana ba chemical sizinaram la ba gari thoklaga da gi highway gi wang sang na wang sing asigi pakhum aseng ba khangtokna ba Satakiba investigation ki manung sana FCI Manipur ki divisional manager Adani Marili Mauga corporation asigi ya school laiba office ta media amaku unaro bada magna hai Manipur go FCI ki state lenga National Food Security Act na sagi makhada tha khuding gi sing metric ton lising taramathu gi sani pan gi yakha ma tadui WNP ki makhada metric ton lising amaga sani dagi lising amaga som phawo tha hum khuding gi su thadui MDM gi makhadana seng metric ton chahum dagi sathuk faw tha khuding gi piri OMSSD gi oina e auction tawdana metric ton lising amarom e auction tawduna metric ton sawa dagi lising ama faw thadu i hari Assam gi isau taret nauna sikhi sikhiba migi masing humdraga mangasuri Haukiba pung kunga mari sida miyoi taret makhatana sikhibaga loinana Assam gi isau da haujuk phawbada sikhiba migi masing humdraga manga suri haina official singna phongdokri official singdugi matu ina miyoi taret mak Siva Sagar district ki Nazira revenue circle sikhibani haujuk state sigi district taret Siva Sagar Saraidio Gaulaghat Jorhat Nagaon Sunitpur amasung Kamrup metropolitan gi miyoi lakh 3.32 isau gi awaba mai unari haina makoina phongdokli Mamangi numit power the state sigi district taruki miyoi lakh 4.45 rom isau gi awaba mai unara mani official sinduna ki hauji isau sina Saraudio district pukhwai digi hena sawan baga loina district asi khakta da miyoi lakh 1.42 gi maya da isau gi awaba mai unari Saraudio gi mathangda Siva Sagar district miyoi dising maudraga taret ke subne gi humdraga mari isau gi awaba mai una baga loina Jorhat district na miyoi lising yang kay tereka sahunga humdraga mathui isau ge awaba mayu nari haina makoina smakata na phongtukli hedi adu tenta na cobra ga khutna naga gi khunga pa amata sikhiba marina sokhiba cobra ni sokli hakiba saina sadang sigi meke gi Miyamna tenta na thamjari manga ayu taru khare none district ki khopum police station konba tupul manaki betiang khulda CRPF ki cobra commando kangbu amaga naga khulnga ko singa khuthona bada khulnga pa sire aduga ahumna phibam luna swapanangki bani thaudo asida cobra gi maikedi personal ani asopanangki amaromda cobra commando singna naga khulngak pa ama hatkhiba atopa ahumna asopanangki thaudo amadi naga misam taru hatkhibe royal asuma well ngarang phabu puthokti haiduna lenga ki mayuk ta pianaba phongdoktuna jirang rong singna kundaba mafam singda joint tribe council na kudaktigi satdown lathokibani Narang cobra kang buga kuthokna bada laikhidraba khulngak padugi maming lanbi mai raimai sai kulngani thu apokpa kadirang raimai nonegi loimai kaithil dagini asokpa khulngak pa ahum adugi maming phangmangamdri adubu thaudo osida sokiba cobra gi person ani adudi head constable Rajesh Sharma masum constable general duty Jitendra Kumar kawi hanisu report aduda patnakibani Narangi thaudo osigi matana police na piba paugi matung ina ayu angan mada none district ki betiang kul gi asukpo umangi sarukta naga khulngak pasingi training center ama lairi habigi thajaba paupang madagi khudakta cobra team ama mafam madu sangsinduna thi buhumbi gi thabak satakibani maduda maikai khangdana cobra team maduna noi kapsilakpadagi cobra gi maikai digi su khut handuna pung anirom nomai kapnakibani maduna naga khulngak pa ama siraga atopa marina asopa nakibani thaudu osida cobra gi maikei digi personal ani soki dubu makoi anima khudong thiningai oidre hari tungna thaudok thopam duda ahenu security sangsinduna makhata na thi humbi gi thabak chathana ba honaki dubu betiang kulgi khunjana pising athingba pibidigi nakal ani gi marak sauna monaki security force na athingba piriba nupi mayam madu namkhairaga khul tamna